Disabled singina tauba da ekogi moi singsu yamna highly respect tauba ma dakar oibra na su khanjai aduga moigi contribution se jo yamna lei haina khanjai chaukhatpa khunai ma oirapa matamda samna ekogi achau contribution disabled singna tauramba mayamam ekoina dum haidi history da leinarabo wafam ngaktani aduna chaukhatpa khunai ma oibada moigi sa chauba chapmanaba ekogi normal person singa chapmanaba thodang sing lei haina lojai ado oza mohoigi damakta tawbifam thokpa kari leibage haiba tu so zagi obo fam de thami am somi masi akoigi khunai amada akoi hingminnariba adumba akoigi kano singi marakta mioi kanglup kaya gi marakta akoina tongan ba component sing haiba tare mayam se masi akoi sab manaba adumba sathung phithung manaba ado hingbagi level manaba akoi hingminnabagi adumba status manaba amana amada binariba dignity gi level se masi khenataba jab manaba that kind of society ema masi akoina thamba ngamba adu khaktada society ado madu civilized oiba adumba society ni pungphaba perfect oiba society ni haina adumaina launai hoi ana maduna maram wara kanda tongan ba khayamna khang hairaba anu maming leraba scholar kayana wafam kaya thambirami a society can be judged by the way it treats to its disabilities, minorities and women's and weaker sections haiba adugi keno amakha koi matang sida sida amana remind toba yai ano khunai ma haibasi kamaina toba khunai no haibasi akoina judge toba matamda akoi maki aduda leriba weaker section sing haiba tare ado mapung moina akoi disabled oiraba adomba disabled si hojik matamda di akoi differently able su hainar eko hoi akoi disabled haiba wahi simak akoi disabled oiraba adum mioi sing tuta insult toba wahi oina thui haidana adumaina launara kanda differently able haina adumaina hainar e hojik matamda ko na makhoi si sumaina with dignity ga loina na makhoi su human being amani haibaki with full honor, full respect, full dignity makhoi da piraga khunai sida hingminnabagi that kind of culture ado akoi mapung bhaba khunai amo enbada madu mathau tai haidana ni disabled singi tongan ba numit observation toriba disabled singi tongan ba scheme kaya lenga semi ba disabled sing da tongan ba privilege kaya lenga na piri se even akoi disabled singi akoi certificate pairaba singda tongan ba keno da akoi post apply to bobo ero natraga even akoi oil pump hangge haba phawata disabled gi certificate pairaga prosto botaragati makoi reservation gi category leiebo ko sumaina akoi mafam khudimakta disabled singda makoi ki oiba status makoi oiba level khara thami se si pandam da thamani likewise akoi minority sing se khunai da masing yamba kanglup na masing yam da kanglup ta kamaina yengbagi haibase khunai si yam na mathau taeba hoi ana khoi sire sida masing yam da kanglup sing siga masing yamba kanglup ka ani se nusina na hingmin na bagi damakta masing yamba kanglup na masing yam da kanglup ta kamaina treat tawbagi haibase masi khunai ma kamain tawba khunai no haibase a certain tawba matam da sigi potsi yam na maru oeba ana akhoi yam na culture taba yamna civilized oiba dumba khunai ma koina akoi khunai si wehalat na bagi damakta haiba kanglup sing maru oina disabled minorities women and the others weaker sections sing se yamna priority da ado akoi minung si ga loina na makoi da amna phasana treat toba that kind of situation na culture ma akoi punama ki mindset ta masi purakadobani si leigadobani even akoina phampam public place ta phampam ama kano tawda phawa akoi nupi sing la agadi haugatlaga mangonda phampam pibagi yamna akoi lemjaba culture ga akoi atete kano sing da uidana ko like that akoina week kano nupi sing lakpata
or akhoi kano sing lak pada disabled sing lak pada maruina akhoi na sakya da ma kano toram su mang hatang lan thu laga akhoi tan tan sat pa sum makhal gi respect for with due regard for akhoi yam da thamaga di akhoi khunai se akhoi kari hatare akhoi saukhat pat na ti akhoi culture ta ba hatare mapung pha ba adom ba khunai mo wai kani ha na mai na thajaba thame hoi thakachari oja aduga mathangda amuk lakjage India lenga ke Ministry of Road Transport and Highways ki notice thokpagi matungina end of life vehicle matam helaba gari sing chapkhai bagi khoigi thokpa haidi central policy provision gi matungina thokpa notice amagi matungina Manipur da su thabak thoram paikhatnaba Manipur lenga ki transport secretary na notice thokre wafam asigi khoigi makhata bo oina chahi 15 amasu kun dagi helaba gari sing se registration do chatna dana bagi pausu khoigi lenga ki maikai dei leiroza khongthang ase karamai ni yengbe haidi soma khogi phagi ju phagi haitare khogi oza tolhal lena khoi mayam khangna ba comedian jamana khogi nilam da hai ki bam taja hoi Manipur si pungo ain sempham karkhana ne na ain sempham karkhana ne adu akhoi pabum jo yelonda da hairaga na Manipur gi ain bo ai lo hai no hana Manipur da lakpa ek natraga Manipur da lakpa ain gi wasidi akhoi su panel samane na phammaga masigi mala da akhoi no panel ga piba akhoi gi kano ga akhoi gi idea ga share to busi masi ikai ra bane hojik patam je ikai ni ngai wai bu situation lakra bane Manipur gi situation je ada ata ba akhoi gi ayeng ba akhoi gi kano sing na so fear sing na so akhoi yamna kano haitare tan ba hayane da ba taning da ba phawra ba matam mani hajari ba ko maramdi koi na ngangnari ba koi pinari ba koi na hainari sing si gi effective way ba pot se kari no haine yau kanda thoi na masigi kano se laitaba adubo kasu kaide koi na ngasi khana nai nari ba koi na ngasi ngangnari ba koi na ngasi thamgre wafam sing se masi ngasi ma ki oi ba matam da kai gomba matugi effective way ba adoma significance to khara watchaba taragasu matam kharagi matung dadi to generation amana traga generation kharagi matung dadi tungi horiba miron sing na ngasi akoina akhoi society sira ngangnarami ba hainarami ba potsing se masi akhoi lok saitya oina lehone ba ko masi potsing si research tor ko matam da tungi horiba generation na phangakani thirakani aru akhoi khunai se lei khriba sengba realities kari no haibado makoina masak khangba namnana bo hona si machak ama resource am hoira kani haina admaina khanjara kanda akhoi adum hauzik makki oina effective oide hairaga so bina bani ana akhoi gi ngarang hanta ai Nepal da sasaru matam da Kathmandu gi lambi sing tu da chejet am phau ta ba urakti hoi no akhoi gi kano se system jine kamain toriba akhoi municipality duna kamai maintain toriba moi praja duna kamai na dugi mindset tu kamai na akhoi da fix toriba adu yamna khandani ngai ni yamna ngani ngai ni Kathmandu gumba India ga yengna bata akhoi chaukhat pa wali pa adumba mafam amagi capital do atai mafam sing dati sasaram de ado Kathmandu chatpada akhoi ujarak pa ado chejet am phol lambi da tahoti bazar ga nakna bal lambi bazar phawr chatpa lambi do khitang outskirt ta level lambi sing do chatpa chejet am phol rakti sigi culture sina kamain torino lambi matai da lambi me ada gari khamjal lag leibam to urakti street vendor am to urakti adagi akhoi footpath kari kara lambi me ada sajandra mayam sabun lepam to urakti sina kamain tori chano na khoi sida systematic wai taba bazar sare imphal bazar gi akoi basida tawrib se street vendor am yomaga leisale bazar suma pham rang khangde traffic suma pham rang khangde parking suma pham rang khangde systematic amata oide hoi street vendor leriba singchi makhoi gi oiba market facility kai dano sen ba yaba kamen sin bi khro yaroi da ma pham oraga na makhoi sing du bazar da pham ba ya de ha strict oiba pot amadi thambiro makhoi sing du accommodate tawna na kai dano policy ma sembiro atu so tawte then
gari sahi kul helaba gari harise magi matam helaba gari harise masida kari problem create to ha matam sound pollution create to noise pollution sound pollution noise pollution to create to then akhoi gi air pollution create to then ade akhoi gi sirei sida tongan ba ta na ta ba duga loina ba polatore loiba adumba problem me am create to ana gari singsi hazana matam chana adumba sahi helaba singse strictly enforced toraga masi loisanana bagi policy program sembam thoi tawpham thoi leifam thoi ba ada akoina wajari ba akoina akoida question tawjari ba akoida fill tawjari budi madugi posing no kayam yamna effective poina tawgadori bano manipur lakpa ain bo aila manipur ain implement tawribra ain chatnaribra haiba question do adai dani aina ngasai ba ahad ba panjakri ba famse hoi thagat che yoja aduga ham tangal lakcha ge makha ta na ai